ꯃꯅꯤꯄꯨꯔꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯇꯥꯡꯉꯕ ꯅꯤꯉꯣꯜꯁꯤꯡꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯅꯨꯡꯁꯤ ꯃꯕꯨꯡ ꯃꯧꯄ꯭ꯋꯥ ꯑꯃꯗꯤ ꯃꯃꯥ ꯃꯄꯥꯁꯤꯡꯒ ꯌꯥꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯒꯗꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯇꯣꯔꯕꯨꯡꯒꯤ ꯑꯩꯈꯣꯏꯒꯤ ꯏꯕꯨꯙꯧ ꯍꯥꯏꯕ ꯇꯥꯔꯦ ꯏꯕꯨꯙꯧ ꯊꯥꯡꯖꯤꯡꯒꯤ ꯂꯥꯏꯁꯪꯁꯤꯒꯤ ꯃꯃꯥꯡꯗ ꯙꯔꯅꯥ ꯐꯝꯗꯅ ꯆꯔꯥ ꯍꯦꯟꯗꯅ ꯇꯧꯔꯤꯕꯁꯤꯒꯤ ꯃꯔꯝꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯤ ꯁꯥꯟꯇꯤ ꯑꯣꯏꯔꯦ ꯍꯥꯏꯗꯅ ꯁꯔꯀꯥꯔꯅ ꯂꯥꯎꯊꯣꯛꯏ ꯅꯌꯨꯝꯗ ꯊꯕꯛ ꯁꯨꯔꯣ ꯁꯥꯟꯇꯤ ꯑꯣꯏꯔꯦ ꯍꯥꯏꯗꯅ ꯁꯥꯟꯇꯤ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯀꯔꯤꯒꯤꯗꯃꯛꯇ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯃꯤ ꯂꯩꯐꯝ ꯊꯣꯛꯄꯒꯤ ꯁꯤꯅꯤ ꯑꯩꯅ ꯃꯤꯌꯥꯝꯗ ꯍꯪꯖꯅꯤꯡꯉꯤꯕ ꯑꯃꯗꯤ ꯁꯔꯀꯥꯔꯗ ꯍꯪꯖꯅꯤꯡꯉꯤꯕ ꯋꯥꯐꯝꯁꯤ ꯁꯥꯟꯇꯤ ꯍꯥꯏꯕꯁꯤꯗꯤ मागी मफमदा मागी मयुमदा चंगकांदा लेरकांदा नॉर्मल लाइफता लेरकांदा मधु शांति होइबा हाइदि इंगना चिंगना लेरबा कौई अदुजु नतना कामनाबा खितंग लेपगा शांति ओइरेना लाउथोइबा असिगुम्बा सरकार से मसी मपुंग फादबा सरकार अमनी हाइना आई थमजगे अदुगा लोइनाना हौजिकसी इमा इबेलसिंगसी मागी मयुम मकई मई चाक्तना मफी मरोन अमा भाव यावदगै थोगलए अदुगा मीना अपीबा खरा सरकारना पीबा खरा चारगा हिंगु हाइदना थादो इबा अदुगा मखोई सिंगसी था मंगा तरुक सुजले हुजी मे थादगिनी मे जून जुलाई अगस्त सेप्टेम्बर अक्टोबर नवेम्बर था तरेत हाइराबनी मथंगी कन्ना डिसेम्बर की तांग अहुमदा था तरेत मपुंग फागदोरिबनी मसीगी सिदा था तरेत मांगहलगा थम्मीबसे मियोइबगी पुंसीसी मतमदी यामना अदुकी मतिक चेक्शन सिजिनगदबनी मिकुप अमा मांगहनबदा अदुकी मतिक मांगे हाइदना अखंग अहेना अदुगा लाइरिक हैरबा अदुगा अखंग है मयाम अमना हाइरिबसिदा था तरेत निपान मांगहलकपा हाइबसे मसी सरकार की असोइबदो अदुम उरे हाइबदुनी मरमदी अखोइना ngasi फावबदा लैरिबा रिलीफ कैम्प लैरिबा अदुदगी मयुम चेंथोगा लैरैबा अदगी प्रजा सिंजिना नोंगामदगी नुमित ताबाव कदाइदा करी लैरी कनादा करी सपोर्ट तौबा याय अखोइ लेबाकी दमक्तनी हाइदना सोंगथोक्तना चेलिबा मयामसिना मांगिबा मतमसे करीगी दमक्ता मांगन बिरी बनोसिनी शांति ओइबा तारगदी करीगी दमक्ता मतम मांगन बिरी बनो अदुगा अमुक अइना थमजनिंगिदी हाइरिबा मियोइ सिंगसी मयुमदा छूदना नोमदना मयुंगी चाखटनबा समाजिगी चाखटनबा अमा पोरकनबा होटनाजरिबा मियोइ सिंजिबु अरेंबा खरा पिजरगा नोइगी चाखथुंग खरा पिजरगा नबुक थलगा लोइरे हैना खनबा अदुगी वाखनदो खुदक्ता थादोकपियो अदुगा लोइनना मयुम लैजदरबा मियोइ सिंग अदुगा खोइगी मफी मरोन यावजदरबा चानबा लैजदरबा मियोइ सिंग लौ लोकपा याद्रिबा मियोइ सिंग पुनमक्सिगी येंगाकांदा थुबा मतमदा मयुमदा हंजल हनबियु अदुगा शुभम नोमभम पिबियु लाइरिक लाइसु मपुंग फाना तमहनबा आंगांगसिंगदा लोइनना मियोइ सिंगसी अरेमदा लैहनदबिदा मसागी इकोनॉमीदा वांखतना लांगनबगी दमक्ता मी खुदिंगमक्सिबु मफम चाना चाना थबक पीरकांदा थबक तौहलकांदा अदुगुंबा शांति पोरकपदुनी अखोइना पामिसे अदुना शांतिनेना पंगलाउदा लाउबदुनदी ओइबा यारोय शांतिनी खरा कामनबा लेपे हायरकांदा पंगलाउदा लाउबदुना ओइबा यारोय मी खरा फा हेक हात साता खरा फा हेक हात अदुदगी हेक थीबा खंगदा छात्र बावदा फारगा मांगहलआबा अजुगुंबा पोट असिदा मणिपुर सरकारना अमदि इंडिया सरकारना करी एक्शन लौखलिगिबगे हाइबसिनी अदुगा लोइनना डीसीदा अमदी चीफ मिनिस्टर की चलकांदा मीसिंगजे ओपन ओइना कौरी उनजिलाओ ओइना मतममदे उनजगे हाइबा फंगदबा चीफ मिनिस्टर अमदी ऑफिसर सिंगजी हुजिकती उनजिलाओ ओइना कौरकांदा ओना दैनबा नातै पुतै हुक्तबो वा ngakta हाइजलकांदा शांति लेना अदुगा सरकारगा तौरेइबसिदी इंडिजन लेननबा सिलकपा पॉलिसी अदुना मरम ओरकांदा करी दौरए हाइबदा अखोइगी फोरेनदगी लाइबा मियोइ सिंगजी तानथोंनबा आइना होनरकपदा हंदकता मोरेदा तानथोकांदा सोलोमदगी कांगबुना मुक तानछलकपा अददगी मयामसी तौरकांदा अखोइगी सिफाइदा चेनफम लेतदना सिफाइदा चेनजलकांदा मदो अखोइ सरेंडर तौरे का हाइना थोहलिबसे मसी इंडिया गवर्नमेंट सिनबा अदुगुम पॉलिसी अमगी मखादनी अदुगा अखोइना लौ लोकपगिनी अदुगिनी अदागिनी प्रोटेक्शनगिनी हाइदना सिफाई थाजलकांदा बाउंडरी अयामदा अन यानरबनी सिफाई थाजलकांदा सिफाई सिंगदुना करी दौरे हुजिकती सिफाई सिंगदुना अखोइगी इचा इशूसिंग हाइबदी
ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯂꯥꯟꯗ ꯃꯇꯦꯡ ꯄꯥꯡꯗ꯭ꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯕ꯭ꯔꯤꯒꯦꯗꯤꯌꯔꯗ ꯍꯪꯕ ꯃꯇꯝꯗ ꯃꯈꯣꯏꯅ ꯍꯥꯏꯈꯤꯕ ꯂꯩ ꯑꯩꯅꯁꯨ ꯍꯟꯖꯟ ꯍꯟꯖꯟ ꯍꯥꯏꯈ꯭ꯔꯕꯅꯤ ꯃꯈꯣꯏꯗ ꯑꯩꯈꯣꯏꯒꯤ ꯀꯥꯎꯟꯇꯔ ꯏꯟꯁꯔꯖꯦꯟꯁꯤꯒꯤ ꯑꯣꯔꯗꯔ ꯐꯪꯗꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯀꯥꯞꯄ ꯉꯝꯗꯕꯅꯤ ꯍꯥꯏꯔꯀꯥꯟꯗ ꯍꯧꯖꯤꯛꯅ ꯀꯔꯝꯕ ꯀꯥꯎꯟꯇꯔ ꯏꯟꯁꯔꯖꯦꯟꯁꯤꯒꯤ ꯑꯣꯔꯗꯔ ꯐꯪꯗꯅ ꯑꯩꯈꯣꯏꯒꯤ ꯃꯤꯁꯤꯡ ꯐꯥꯔꯀꯥꯟꯗ ꯈꯨꯠꯂꯥꯏꯒ ꯀꯣꯟꯅꯅ ꯐꯥꯔꯦ ꯑꯗꯨꯒ ꯀꯣꯟꯅꯅ ꯐꯥꯔꯦ ꯍꯥꯏꯗꯅ ꯂꯣꯏꯅ ꯅꯝꯊꯔꯀꯥꯟꯗ ꯃꯅꯤꯄꯨꯔꯁꯦ ꯃꯩꯇꯩ ꯍꯥꯏꯕ ꯖꯥꯠꯁꯦ ꯅꯝꯊꯅꯕ ꯍꯣꯠꯅꯕ ꯑꯗꯨꯒ ꯃꯅꯤꯄꯨꯔ ꯃꯩꯇꯩ ꯆꯤꯡ ꯇꯝꯅ ꯄꯥꯜꯂꯤꯕ ꯑꯗꯨꯒꯨꯝꯕ ꯂꯝꯗꯝ ꯑꯁꯤꯕꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯎꯅꯅꯕ ꯍꯣꯠꯅꯔꯛꯄ ꯑꯗꯨꯒꯨꯝꯕ ꯏꯟꯗꯤꯌꯥꯒꯤ ꯄꯣꯂꯤꯁꯤ ꯑꯗꯨꯒꯨꯝꯕ ꯅꯝꯊꯥꯛꯀꯤ ꯄꯣꯂꯤꯁꯤ ꯑꯗꯨꯒ ꯆꯤꯟ ꯀꯨꯀꯤ ꯇꯥꯟꯊꯣꯛꯄ ꯉꯝꯗꯕ ꯁꯨ ꯀꯨꯀꯤ ꯋꯥꯔꯛꯄ ꯉꯝꯗꯕ ꯏꯟꯗꯤꯌꯥꯒꯤ ꯄꯣꯂꯤꯁꯤꯗ ꯑꯩꯈꯣꯏꯅ ꯊꯥꯖꯕ ꯉꯝꯗꯦ ꯑꯩꯈꯣꯏꯅ ꯃꯈꯣꯏꯕꯨ ꯀꯟꯗꯦꯝ ꯇꯧꯏ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯃꯇꯝ ꯑꯃꯗ ꯂꯩꯕꯥꯛꯁꯤ ꯅꯤꯡꯈꯥ ꯇꯝꯗꯅ ꯂꯩꯒꯗꯕꯅꯤ ꯑꯩꯈꯣꯏ ꯅꯤꯡꯈꯥ ꯇꯝꯗꯅ ꯍꯤꯡꯉꯛꯄꯅꯤ ꯍꯥꯏꯅ ꯍꯥꯏꯈꯤꯕ ꯑꯗꯨꯒꯨꯝꯕ ꯅꯍꯥꯔꯣꯟꯁꯤꯡꯗꯨꯒꯤ ꯁꯄꯣꯔꯠ ꯇꯧꯕ ꯍꯥꯏꯕꯁꯦ ꯃꯁꯤ ꯃꯃꯩꯗꯗꯤ ꯃꯗꯨꯒꯤ ꯃꯃꯤ ꯁꯣꯏꯗꯅ ꯇꯥꯔꯛꯀꯅꯤ ꯃꯁꯤ ꯇꯥꯍꯜꯂꯛꯀꯗꯧꯔꯤꯕꯁꯤ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯅ ꯁꯤꯜꯂꯛꯄ ꯊꯧꯑꯣꯏꯟꯁꯤꯅꯤ ꯑꯗꯨꯅ ꯑꯩꯅ ꯑꯔꯣꯏꯕꯗ ꯊꯝꯖꯅꯤꯡꯉꯤꯕꯗꯤ ꯉꯁꯤ ꯐꯝꯃꯤꯕ ꯃꯤꯑꯣꯏꯁꯤꯡꯁꯤ ꯉꯁꯤ ꯆꯥꯛꯀꯧꯕꯅꯤ ꯃꯩꯇꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯔꯕ ꯃꯕꯨꯡ ꯃꯧꯄ꯭ꯋꯥꯁꯤꯡ ꯑꯗꯨꯒ ꯃꯄꯥ ꯃꯃꯥꯁꯤꯡꯅ ꯃꯆꯥ ꯅꯤꯉꯣꯟ ꯃꯆꯟꯁꯤꯡ ꯃꯆꯦꯁꯤꯡꯕꯨ ꯀꯧꯔꯀꯥꯟꯗ ꯍꯔꯥꯎ ꯍꯔꯥꯎ ꯆꯥꯃꯤꯟꯅꯒꯗꯧꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯂꯣꯏꯅꯃꯛ ꯕꯟ ꯇꯧꯔꯀꯥꯟꯗ ꯉꯁꯤ ꯑꯩꯈꯣꯏꯅ ꯆꯔꯥ ꯍꯦꯜꯂꯀꯥꯟꯗ ꯙꯔꯅꯥ ꯇꯧꯔꯤꯕꯁꯦ ꯃꯁꯤꯒꯤ ꯚꯦꯂꯨ ꯆꯞ ꯆꯥꯅ ꯈꯪꯉꯀꯥꯟꯗ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔ ꯑꯃꯗꯤ ꯏꯟꯗꯤꯌꯥ ꯁꯔꯀꯥꯔꯅ ꯆꯞ ꯆꯥꯕ ꯑꯦꯛꯁꯟ ꯂꯧꯈꯠꯄꯤꯗꯨꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯕꯨ ꯀꯜꯂꯨ ꯑꯗꯨꯒ ꯁꯥꯇ꯭ꯔꯒꯤ ꯄꯨꯟꯁꯤꯕꯨ ꯀꯜꯂꯨ ꯑꯗꯨꯒ ꯃꯤꯑꯣꯏꯕꯒꯤ ꯆꯥꯎꯈꯠꯄꯒꯤ ꯂꯝꯖꯦꯟꯗ ꯅꯝꯊꯅꯒ ꯊꯝꯅꯅꯕ ꯍꯣꯠꯅꯔꯤꯕ ꯄꯨꯝꯅꯃꯛꯁꯦ ꯑꯊꯨꯕ ꯃꯇꯝꯗ ꯊꯥꯗꯣꯛꯑꯀꯥꯟꯗ ꯑꯩꯈꯣꯏ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯂꯝꯖꯦꯟ ꯆꯦꯟꯕꯗ ꯑꯃꯗꯤ ꯁꯥꯟꯇꯤ ꯑꯣꯏꯕ ꯂꯩꯕꯥꯛ ꯑꯃ ꯄꯣꯔꯛꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏꯕꯨ ꯐ꯭ꯔꯤ ꯑꯣꯏꯅ ꯆꯠꯍꯟꯕꯤꯌꯨ ꯑꯃꯁꯨꯡ ꯅꯤꯡꯈꯥ ꯇꯝꯍꯟꯕꯤꯌꯨ ꯍꯥꯏꯕꯁꯤꯅꯤ ꯑꯩꯅ ꯃꯤꯌꯥꯝꯗ ꯊꯝꯖꯅꯤꯡꯉꯤꯕ